Centerna thadarakpa housing scheme ama oiriba Pradhan Mantri Awas Yojana PMAY Urban amadi Centerna chama thadarakpa taramanga suba Finance Commission gi scheme senba chahi Englishing aniga kungamathoi dagi Englishing aniga kungamari fauba pibidabana maram oiraga urban local body gi mihut sing Kokta Khut Happa Yaonare maram aduna athuba matamda mari leinaba singna pithok piu haina All Manipur Urban Local Bodies Coordinating Committee gi President Arambam Omila Devi na appeal torkle. Tongan ba Lilong Municipal Council gi ward kaya gi councillor singna Lilong Chajing Chingmang Community Hall da pangthokpa pau gi mifam amada Omila na phongdokhibani. Mahak na makha tarduna hai lamdam asida thokliba irang asina maram oiraga lengaksu waramgani haiba khangi adubu matam sangna khungang sing chaukhatnaba ithai lokhong sing semnaba centerna chama thadarakpa taramanga suba Finance Commission gi scheme chahi mari pithoktana lakli. Masida sunnatana Pradhan Mantri Awas Yojana Urban gi makhada lairaba singgi housing loan gi matengna yum sajan lubak kaya loishanba ngamdana nongkhang chaiduna leire. Masina maram oiraga councillor sing miyamna hanglakpa matamda khumbam leitre yaragadi Pradhan Mantri Awas Yojana Urban gi fund asi thadokpiu haiki. Loinana hauzik Manipurda 4th State Finance satnaba haure adubu 3rd State Finance ki senthang pibidabana maram oiraga 4th State Finance asisu piroidara haibagi nungnangba faurakle. 3rd State Finance pidabana councillor singda leiriba staff sing amadi yumthong khuding chatuna amotpa khonggatliba singi thagi tolop pidabana maram oiraga thabak asi lepagi fibamda lakle. Maram aduna mari leinaba department sing minister sing amadi chief minister na kupna khanaduna hairiba fund sing asi thadokpiu haibagi wafam phongdokhi.